Pokhaidriba IED bomb ama pokhaihanba pung ahumlom hena miyam khoidokuna thamnaga bom adu ngasi gi oina diffuse tawba ngamdana tokre aina hujik lejadi bom pharmacy ngasai miyam pawdam tamkiba ta Bisnupur district manung tana leiba nganu kon haraga khangnariba bom pokhai kiba sport adugi area jaga adu dana haitare ngasai gi ayuk ngalingai amadi nungthin gi numidang warangi thodok tu thokra matungda hujik leiba situation si ground report haitare masi karino haiba matamda pokhai hongdaba IED bom ama trap tawraga haitare thamamba gi thodok ama leiri ariba bom si marirom lekai miyam no si phondok pe bom marirom pokhai hum matungda hujik si pokhai hongdaba ama security personnel sina akoi badu daida thiba humba gi thabak cha thaba matamda bom pokhai hongdaba ama phangi haiba gi wafam ama pung ahum ga minute 15 rom chappa matamda hariba mafam asida leiriba bom pokhai hongdana leiramle bom adu diffuse tawgani haiba gi wafam ama central forces singi maikadigi lakpadagi state force amadi leiriba mafam asida deploy tawraga leiriba security personnel sing central paramilitary forces singa sina akoi bada leiriba miyam singa si sapagada mafam dai tare makoi safety gi damakta handu halaga akoi bada lai hale meter je dunya lamna lai hale tare adu pung ahum minute 15 rom tarakpadagi hariba bom asi diffuse tawgani hadana mayam je handu halaga amta changhandana lai hale matungda hujik hariba pungfam asi fawbada diffuse tawraktaba maduna maram oraga ko ngasi gi oina hariba bom pokhaidana leiramle hariba si tawba ngamdabagi amani tawdabagi taka ama lakle haitare aduna tawroi haitare am tachina hujiki oiriba situation haiba taragari hariba mafam sida central forces ki haitare dog squad se mafam hariba judaida search tawbagi thabakta sizinabra habdu akoi maksu changhandabani na khamba ngamde lamna uba sindune koina tamjari baja aduga lehoriba bom adu pokhai hanaba honam matamda sizinariba bom expert sinasi central force singi haitare mafam sida leiriba mkhoi ki bom expert ngatani hariba bom expert sina pung ahum dagi nyamda diffuse tawgani haidana hatu walaga kanam ta changhandana thamaga hujik waida ngamaroi haibadi khudong chadre mamjal e haibagi adum laba excuse haitare wafam kaya ama phongdurokpa asina maram mara hujik bom do pokhai hanba ngamkhidre haiba wafam ji miyamda pawdam jege duna haiba bom pokhai hodana leiri haiba bom ji gari numita hayeng pokhai handoribra hayeng ji makhoina dung ngamoi doribra natragana hogi state force ki leiriba bom expert haitare madu kauraga pokhai hanaba honaga doribra haibudi akhoi makna hujik phogi onade haiba ngamde adu hujik ki situation haitari central forces na makoi oiba bom squad kauraga bom diffuse tawgani haina miyam hoidhuaga pung ja kaya marum thamba matungda pokhai hanba ngamdana lotion khre haiba wafam si hujiki oiriba situation je miyam thamjari aduna makatana hariba thodu asi da tigatlaga haitare kana bu phaga doribno tatharam basina kanano aduga masi chathare basina president runji extend tawna gi makta kana gumba kharana injal laga chatharapa kukimilitian natana masigi marumda karam ba powerful oiba mioi natragana kangbu khupu singlai rabaga habse yam chawa wahanga ma oirakli manipur lenga sengoni he haibaga sumaina he chatharakba hadak tasu chahi loiramdai da chathaki be thodok lere mathang jina hadak chahi horakpasida ngasi ji chatharakpani aduna makhatana karai da saka sengoni hairaga adigi saka lengak le halo hairaga karam mafam da mu pokhai halaka da karam mafam da kapthar ka habse tambang ngam do fiom lere aduna athum matamda masigi chapchaba langlan ji putopang ngangani haibagi thajaba mamang thadagi putopang ngam da ngamdori bra haibudi jo haibang ngamde haiba pam di thamjagol lena Manipugi fibam asi tangdu lai president ru leiba taraga su madugi makoi yoi pata phum to duty amata tawba ngamdana hogi kang khamanung da lot laga leiba president ru gi kanglo na dumak leide haba phamja thamjagol na hojik fawbi ko na pawdam jariba naurem tanranjan Bisnupur district